ngasi phongkiba tongan sifong amasum thokiba thawdawa thoksingdigi maruoibe I pausing khongasaraga Manipur top channel gi maikei mayamda thamjagi ahanbada miyamna ahongba pambagi ihau lakle Congress na soidana government semgani oibobi Manipur Legislative Assembly ki taragani thoi suba mikal gi ani suba tangka ki mirepse pisindagi matam hayeng February taraga mathoida loigadaba asigi mangoinana Congress ki hanagi se minister oibobina Thawal Assembly constituency gi mirep oinabagi damak ma ki mirepse pisinkre International Congress ki hanagi se minister oibobina ngasima ki mirepse du returning officer Thawal pisin kibaga loinana March mangara pangthokpadoriba ani suba tangka ki mikal asida mirep oiragani Mana mirepse pisiluraba matungda paumi singda hai Thawal Assembly constituency da mahakna tam anirakta mai paktuna miyamgi seba tawdunu lakli hairiba kendra sida ahumlak subu oina mihut oinabagi dama INC gi ticket maki mirepse pisinbani Thawal kendra gi miyamna maki mafamda chapsana thajab thambaga loinana handaki mikal asida su soidana thagat pirakani haibigi asa tawi Mana kendra sigi mihut ama oina angamba thakta pangthokpa yaba thabak pangthoktuna lakli Haujik su mahakna hek ngamjaba thakta kendra sigi damak makhatana thabak tawkigani Mana hai Haujik lairiba BJP government asida miyamgi thajaba leitre miyamna anauba sasana magi ahongba pambagi ihau lakle masina maram oiraga lakaduriba mikal asina state asigi anauba chapter ama soidana oigani haibigi thajaba lei loinana Manipur gi miyamna Congress chapsana thajaba thambadu yenglaga lakaduriba mikal asida Congress ki government ama soidana lakani Panba yabring si election commission na nauna lepkiba matung ina March mangada pangthokpadoriba ani suba PS ki mikal asiga mari lainana ngasi fawbada punna kendra kungani thoida mirep marfuga taretna mirep se bisinkre ngasi khaktada punna mirep kuntraga taretna tongan ba RO gi khuthangna mirep se bisinki thasigi mapanna mirep kuntraga manga thasigi nipana mirep taru amasun thasigi tareta mirep mapana mirep se bisinki hains balakli Makasa tharakpo ina to papaw mana Congress ki mirepna criminal case karino khanglamdaba laibak thibani Bishorjit Thongju da Congress ki mirep oiriba seram nikena criminal case karino haiba khanglamdaba si laibak thibani haina constituency asigi sitting MLA amasum BJP gi mirep thonga Bishorjit phongdokre ngasi nungtil sanjen thongda leiba minister gi quarter da pangthokiba pawgi mifam amada thonga Bishorjit hai Election Commission of India na piriba guidelines sing amasum Election Code of Conduct na hairiba wafam di candidate amana nomination file toba matamda phongdokadaba si case amada conviction phanglaba natragana FIR salaba adutamak pannabagi wafam haibani aduga Congress ki mirepna phongdokliba case sing adu complaint case ngaktani maduda FIR amata lokatpasu leiti ganagumana mi amagi mathakta complaint ama hektamak tawraga madu criminal case ni habiyadi Iramasiga mari lainana Singjamai Police Station, Lambel Police Station, Impal Police Station, Irilbung Police Station singi officer in charge singna mahak Bishorjit kariguma criminal case amatada sinabagi record laite haibigi certificate singsu lei haina minister na paumi singi mamangna puthoki Bishorjit haki maram chadana mi bu ikai khumnaba sonanaba masumiyamda utchaiduna bot phangnaba hotnabana kari su kanaba phangmangamloi Nekena yamna khangdana phongdorpa wafam singasina Congress Party gi waina mingsa thianingai oigani asinguma mirebasina utliba thawong singasina yamna asoba party ni haina leidiba Congress Party as organize oidre amasum systematic oidre habadu taksabani BJP gi oina di mireb oiriba sing punamak legal expert singa tanaduna expenditure oirabasu amadi case na singba oirabasu loinamak tanaraga phongdokadaba wafam punama amata losindana election code of conduct ki matungina phongdokli BJP na mirep amatagi losinba wafam leiti haina su minister TS Bishorjit phongdokki Bishorjit hai matam khragi mamangda MGNREGS ki fund khra thadokpa matamda jila parishad members oiriba Congress ki mirep seram nikena job card holders singi thadokkiba wages component khusumal gi senfam madu material component oina masagi khudong chanaba lauthoknaba hotnakadore haiba wafam ama tabadagi mahana government ki minister in charge ama oiba maramna lanai gi oiba wafam natana job card holders singi interest senfam adu thadokpa thingnaba thabak rokatkibani hiramasi matangna court gi saman ama sulaki adu bukaragumba amana government ki wangang loi natragana government ki thaukuba amagi mathakta case tawge haiba taragadi madu CRPC ki section jamaga maudraga humdogi makhada governor digi sanction lawgadabani adubu madu su yaudabna
केस अदु करीनो हाइबो वखल तादे मसुम डोमेस्टिक वायलेंस की matangda lei hairiba केस अदुसु complaint case ni अदुबु criminal ni hairagadi FIR number puthokpiro masina party gi ikai khumnaba suonba amadi congress na miyamdagi vote lawbusu ngamgani haina lawde maram maduna kanadaba merit leitaba wafam singda advice tawriba sing adusu kanano haina khalubadasu awaba mani hainasu pausna makhatana su phongdorakli point kungani pand yawba ZDU gi manifesto phongkhe Armed Forces Special Power Act afaspa lauthokpa Manipur gi constitutional safeguard piba territorial integrity ngakpa naha singi thabak phangdabagi problem ko onanaba thaurang paikhatpa amadi drug narcotic ki mayukta akanbi ihau sangsinba yam tungan point kungani pan yumpham oiba ZDU gi manifesto asi phongkhe Kaisamthong Hodam Director Labor ZDU gi office tanga sinungtil pangthokpa thoram amada party SG National General Secretary Ahmad Khan National Coordinator Anil Hegadre amasum State Unit President Hangkhan Pau tai thul nasingba party ki leader sing na hona bi matung ina manifesto adu phongki manifesto osidi yawriba maru oiba point sing di mapungda afaspa lathokpagi issue ga mari leinana ZDU na Manipur miyamga khongpham sena lepminagani hairi masum party asina makhatana Manipur gi constitutional safeguard piba madi territorial integrity nga kana habigi commitment piba loinena state asida stakeholders singa sathariba pistoki process thujin handuna amicable amasum ikai khumnaningai oiba insurgency ga mari lenaba solution ama athubada puthoktuna permanent solution puthoknaba central government akanba pressure pigani haibigi thajaba piki haina pausna su makhatana phongdorakli lakliba April thada pangthokadoriba Jawahar Navodaya Vidyalaya gi entrance exam da sauna mai pakpa ngamnaba vector tutorials imphalna online crash course Classes 6 amasum 9 haujagadori February tarik 19 haujagadaba course asi nimit nifuga manga supna pangthoksagani internet facility leba mafam ama hektadagi yawba yaba course asida yawbi hauduna Navodaya da admission fanghobagi khudong jabasi lobi hau loina tutorials asina class 10 bosem gi regular foundation course su February 19 haujagani akupa marorgi damak pizariba contact details sing asida paw fobiu Loisilakpo oina to papaw manamu mapa lebak singdagi lakpa mi sing quarantine amasum RT-PCR test tawraroi mapan gi lebak singdagi India da thonglaba sing hana numitari ni quarantine tawba amasum compulsory oina RT-PCR test tawba du tha sigi taraga mari tigi tawraroi haina Ministry of Health ki anauba guidelines amana hari ngasi thokiba atopa guidelines aduda atopa lebak singdagi India da thonglakliba mi sing gi sada ani random sample sing tawbani Makogi sample piraba matungna makoina airport tigi satkiba yagani haina Union Health Minister Mansukh Mandaviya na maki Twitter da thagatpa warulna hai palli atopa lebak tigi India da lakpa mi sing hanadi numit 3 ni home quarantine tawbuga loinana numit 10 ga mari ni makogi hakchang adu masana yingsinjagadabani kanagumana pung 100 ga ni mamangna masagi RT-PCR test tawbugi negative report upload tawgadabani haiba Madugi mathakta COVID vaccination mapung fana kaple haibudu utkadabani haidi hainasu pausna phongdorakli hauji koina di mem paus matang sa lusinjarage amasum pathosagi vil sogiba lankiba kya yaurus mem ngafigani matam gi oba maru ebi paus sum mem dale palaitana update pizra kanisu channel sigi makedi gi thamjari and thank you